Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Manipuri parliamentary seat anigi mirepse pisenbe ngasi aroiba numit pawbada inner da mirep taret amasung outer da mirep marina mirepse pisilakre hayeng scrutiny pangthokani ahanba tangaki oina April 18 da inner Manipur parliamentary seat ki manung chanba Vidhan Sabha Kendra punamak amasung outer gi Vidhan Sabha Kendra 15 da pot thadanagani Security Force ki apunba kangbu amana ngasi ayuk Thawbal jila gi Gwarok sing da thihumgi thabak chathabada nongmai amadi bom kaya fagatkre Lok Sabha mikhal gi ahanba tangakta Manipur yauna raija 13 amasung Union Territory mari gi Lok Sabha seat sama anida bot thadanagani amasung handaki Lok Sabha mikhal da election commissioner ITF amasung system kuntreki technology siznagadauri Manipur ki parliamentary seat anigi mirepse pisenbigi matam ngasina loire mirepse pisenbigi aroiba numit phawbada inner gi oina mirep taret amasung outer gi mirep marida mirepse pisilakre inner Manipur parliamentary seat ki damak BJP gi mirep amasung raija gi shiksha mantri Thaunawjom Basanta Kumar ngasi seat asigi returning officer su oiriba Imphal West Jilla gi deputy commissioner TS Kiran Kumar da mahaki mirepse pisenki Congress mirep Professor Angomsa Bimol Akoijamsu ngasi mirepse pisenki Republican Party of India RPI Atwale gi mirep Maheswar Thaunawjamsu ngasi mirepse pisinkre Imphal gi Lamphel patalaiba DC office ta Sri Basanta Kumar na mirepse pisinba lakpa aduda Mukhyamantri Nongthomam Biren Singh atei Mantri Singh Rajya Sabha gi MP Laisemba Chana Jawba amasung BJP Manipur Pradesh ki President A Sarda Devi na chingba loinaraki Congress ki mirep Sri Bimol Akoijam su mirep se pisenba lakpada MPCC ki President K Megasandra amadi Dolgi MLA Singh amasung atei lusingba Singh loinaraki atei mirep se pisilekeba Singh adudi Rashtriya Janahit Sanghas Party ki mirep Moirangthem Tomtom Sana Nongsaba Universal Family Party ki mirep Ngasepam Nilakanta Singh amasung Independent mirep Haurungbam Sarat Singh ni Manipur People's Party MPP ki mirep RK Somorendrodi hanana mirep se pisilakrabani Aikoigi Thawbal Paumi Swebam Binoin Hai Outer Manipur seat ki oina Naga People's Front NPF ki mirep K Timothy Jimek Independent mirep Dr. Ellison Abonmai amasung Khojon seat asigi returning officer oiriba Thawbal Jilla gi Deputy Commissioner Anthem Subhas da mirep se pisinki Siri Jimikti ngasi mirep se ani pisinki mahak hananasu mirep se ama pisinkrabani Congress mirep Alfred Kangam Arthur su mirep se pisinkre mahana mirep se pisinba aduda Congress Legislative Party gi lusingba Okram Ibobi Congress Working Committee ki member Gaikhangam MLA K Ranjit or Surja Kumar amasung atei Congress lusingba kya loinaraki hari ahanba tangaki mirep se pisinba ngasi loikraba matung scrutiny hayeng pangthokani Inergi oina scrutiny hayeng ayuk pung 13 taba matamda Lamphel patalaiba Inner Manipur Parliamentary Constituency gi returning officer gi office ta pangthokani mirep se lokthopagi aroiba numit thasi kuntradani Manipur gi oina April 18 amasung kuntarukta tangkak ani thokna bot thadanagani June marida bot masing thigani ahanba tangkaki oina April 18 da Inner Manipur Parliamentary seat ki manung chanba Vidhan Sabha Kendra punamak amasung Outer Manipur Parliamentary seat ki manung chanba Vidhan Sabha Kendra 15 da bot thadanagani Outer seat ki lemhoriba Vidhan Sabha Kendra 16 di anisuba tangkak April 16 da bot thadanagani handaki Lok Sabha mikal asda Manipur gi seat anida punna voter lakh kun lising kuntaruk chatruk kulumdoina bot thadanagani masigi manung da nupi voter lakh 10 lising niputaruk chatet taruk amasung third gender chani kuntramapan yauri Inner Manipur gi oina punna voter lakh mapan lising marfumapan chanipan marfutare na amasung Outer Manipur na apunba voter lakh 10 lising kuntrataruk chatet kuntrataruk na bot thadanagani mikhalasi gi damak Inner Manipur da polling station lising ama chahum 18 amasung Outer Manipur da lising ama chatruk kuntrataruk hangani mikhalasi shanti oina chumna amasung ningtamna pangthopa ngamnaba akhanaba thaurang laukhatli Lagliba Lok Sabha Mikhal ga mari leinana polling personnel singgi oiba numinini gi training program ngasi Churachampur Government College ta pangthokre ahanba round gi training program aduda polling official nupa chamapan amana saruk yaki nupi polling official chatruk 15 gi training hayeng pangthokani hari Churachampur jilla da punna polling station chatret humudra mari lei Sani Humbudra Mari lay, Masigi Manungda polling station Sama Taradi, Nupi Natana Matok Togodaba polling station ni, Masigi Matakta polling station Taramangana, internally displaced person singini.
Kangpopi Jila gi oina nupi polling personnel singi oiba ahanba tangkaki training program ngasi district headquarters laiba Southern Hills Autonomous District Council office ta pangthokre maduda nupi polling personnel sama humpu humdoi saruk yari tha asi kuntra phawba jila asigi oina nupi polling personnel chatruk tar yankhai mathoi training tawgani Amoromda Kangpopi Jila gi tongan ba relief camp singda sweep ki thabak torom sing pangthokre None Jila gi mikhal mathau pangthokadwa presiding officer sing amasung polling officer sing training program amangasi jila asigi DC office complex ta pangthokre jila asta punna voter listing kumapan chamri kuntranipan lai punna polling station yang khaini thoida bot thadanagani Ukhrul Jila da Mikhal da Mathau Togodaba presiding officer sing amadi polling officer sing ahanba tangkaki training program Ukhrul Higher Secondary School da ngasi pangthokre maduda polling officers tani ni phumangai saruk yaki Jila asda nupi polling personnel khakna Mathau Togodaba polling station ni phumanga yauri Kaksing Jila da su sweep campaign gi saruk amo oina tongan ba tharong ke amarom pangthokre Jila asigi district disability rehabilitation center da leiriba miga mimana draba singgi dama campaign adu pangthokpani maduda election commission gi saksham ekki matang da miambu bahaptan ki Special Operation Group Thawal District Police Kuntrahum Duisuba Assam Rifles amasung Yaripo Police ki apunba kangbu amana ngasi ayuk Thawal Jila gi Gwarok singda thihumbu ki thabak chathabada nongmai amadi bom kya phagakre Police ki paun hai Gwarok singda bom yauna kulai kya lotuna thamle haibagi akaknaba pau ama phangbadagi ngasi ayuk pung manga makhai rom taba adwaida mafam aduna changsinduna metal dictator seasonaduna thihumbu ki thabak chathaki maduda insas LMG rifle ama SMG carbine ama double barrel nongmai ama kapa yariba nongmai maru mapan hand grenade manga 2-inch mortar ani IED bomb ama walkie talkie ama tear smoke cell ahum detonator manga phagat pangam ki hari Tabiriba Pausi Akasbani Imphal digini Lok Sabha Mikhal gi ahamba tangka ki mirepsi pisen bangasi loire Bihar gi onadi mirepsi pisen bigi aroiba matam hayengni tangkak asida raija tarat amasung Union Territory marigi Lok Sabha seat chama anida Mikhal pangtokani seat sing adudi Tamil Nadu da kuntramapan Rajasthan da tarama Nitoi, Uttar Pradesh da Nipan, Madhya Pradesh ki sit taruk, Uttarakhand, Assam amasung Maharashtra ki sit manga, Bihar ki sit mari, Nongchup Bengal ki sit ahum, Manipur, Arunachal Pradesh amasung Meghalaya ki sit ani, Chhattisgarh, Mizoram, Nagaland, Sikkim, Tripura, Andaman Nicobar Ithat, Jammu Kashmir, Lakshadweep amasung Puducherry ki sit amamamni. Tangkak asigi scrutiny hayang pangtokani mirepse loktopagi aroiba numit thasigi kuntrani Bihar gi oina mirepse singi scrutiny thasigi kuntra da pangtokani mirepse loktopagi aroiba numina mathang thagi anidani ahanba tangkaki bot mathang thagi 18 da thadanagani Maragasida Anisuba Tangkakta Pangtokadriba Lok Sabha seat Marfu Mapangi notification Hayeng Toklagani Tangkak Asida Raija Tarani Toy Amasung Union Territory Amada Mikhal Pangtokani Tangkak Asida Kerala gi seat Kun Karnataka seat Tara Mari Rajasthan gi seat Tara Humdoi Uttar Pradesh Amasung Maharashtra gi seat Nipan Madhya Pradesh gi seat Taret Assam Amasung Bihar gi seat Manga Nongchup Bengal Amasung Chhattisgarh gi seat Ahum Manipur Tripura Amasung Jammu Kashmir gi seat Amamamni Mirepse pisanbegi aroiba numit mathang thagi marini mathangi numita scrutiny pangthokani adumoinamak Jammu Kashmir gi oinidi April 3 ta oina scrutiny pangthokani tangkak asigi board April 13 ta thadanagani Manipur Sarkar gi office yauna public sector undertaking cooperation autonomous body amadi society sing thasigi kuntra amadi kuntra mathoi office ka gani hari Manipur Sarkar gi general administrative vibhag ki deputy secretary na thokpa cherol amadhai financial year loisilakpada sarkar gi officing ningthina thabak toba yanaba thorang asi paikhat pani Mikhal ga mari lenana None Jila da police na license nongmai sing yum da changduna lokot pahaure None police ki kangbu amana ngasi Jila asigi longmai village da yum da changduna license nongmai sing lokot ki Imphal East Jila da su Irilbung police station na konma mafam sing da yum changduna license nongmai sing lokot pahaure hari World Theatre Day gi thoram Theatre Arts and Literature Efflux na sinduna JN Manipur Dance Academy gi auditorium da pangthokre thoram madura sahi ani leiraga piba salam irabot salam bemcha ningsing mana asangi hojai degi aiba laistram gulab da kusinaki ngasigi thoram dura JN Manipur Dance Academy gi director P Bilas Singh Eastern Zone Cultural Center Kolkata gi board of governors ki member Buddha Singh Thamna Singh ba saruk yaki Banyan Theatre Repertory Theatre Wangkai Ningthem Pukri Mapalasu World Theatre Day gi thoram BRT Complex da pangthoki numit asi Theatre and a Culture of Peace haiba theme asigi makhada pangthokpani
Environment, Forest amasung Climate Change Mantraloy gi makada chingda lamai chapa amasung masibu thingnaba honabagi matangda miyambu bhap tahanbagi camp ama Tamenglong jila gi Khanchulwan khulda ngasi pangthokre lamai chapa thingnaba honabada changba khujukulai singchu khunja singda yenthokki hairi. Akashbani Imphal dagi pau tabiri. Handak pangthokgadabe Lok Sabha mikhal asida Election Commission IT app amasung system kuntreki technology sinagadori app amasung portal sinaba asina mirep oiribasing miyam amadi official singna mikhal gi thabak thorom sing yengsiliba singda hena laithok halagani pau khran hai online subidha portal gi khutangda mirep singna makoi gi mirep se sing amasung affidavit sing pisinarakli mirep singna mikhal gi meeting rally na singba pangthokpagi ayaba portal asdegi lauri voter helpline app ki kuthangda online da form apply toba polling book ki akupa warol yengba yaba epic card yengba yaba gi khudong chaba piri. District Legal Services Authority Chandel na Naga Students Union Chandel ga khusam naraga mairoi singi oiba legal awareness program amanga si pangthokre Oriental Academy School Riverland da pangthokkiba thoram adugi hiramna child rights ensuring the rights of children haibasini. DSA Bisnupuri Ministerium Sathariba Chahi Taramanga Makagi Nupa Machagi Nipan Suba Iboton Memorial 3rd Division Football League ngasi sanikiba match da Youth Welfare Association na Rising Club pu Panjal amasino da thoiki Crow amasung Regular Football Coaching Center gi match Panjal amata chanana draw chaki TYDA na Social Welfare Club Bisnupurbu Panjal anisino da thoiki Raizigi Youth Affairs amazung Sports Bibaki Makada Thawbal District Hello India Table Tennis Training Center amangasi Thawbal District Table Tennis Association gi indoor stadium da hangdokre Thoramduda high tech TT robot ka table tennis training sanaroi singi exhibition match amasu utki Common University Entrance Test QUET Undergraduate Parikha gi damak online gi khuthang da application form pisin bigi matam thasi gi kunthra mathoi pawba sangdokle masi hanadi March 13 pawba oirambani UGC gi chairman M Jagadesh Kumar hai candidate sing amasung atai stakeholder sing na haijarapagi matungina form pisin bigi matam sangdona ba warep lokibani QUET Undergraduate lisingani kunmari parikha asi Bharat ki mapanda leiba sahar 13 yauna lebak asigi sahar 430 da pangthokani Assam da lakliba mikhal asiga mari lenana mafam kya da police na thi humbagi thabak leptana chathari Karimganj police na jila adugi tongan tongama mafam singdagi aini yadaba yungang amasung yungau phagatpa ngamke Golpara police na mioi amadigi sapon kep mari da hablamba drug phagatpa ngamki atopa thokdok amada Sonipur police na akaknaba paw ama phangbadigi mioi ama heroin ga korana phagatpa ngamki mioi aduna plastic amada heroising adu haplaga yolambadagi phagatpa ngamkibani Chirang District Police na mafam kya da thi humbagi thabak chathabada anya daba yu liter lising nipan amasung yu sungbada changba polam sing phagat pangamki Raija Police na lakadrobe mikhal santi laina amasung niyom chumna pangthok na bagi dabak mafam kya da check post hangdoktuna achat ok sing check tawagi thabak chathari IPS Officer Sadananda Basanta Datebu National Investigation Agency NI gi Director General oina hapkre Inkumja lising ama chamapan marfudra batch ki IPS officer asi hauzik Maharashtra Anti-Terrorism Squad ki makok oiribani Kendra ki Personal Mantraloin hai Cabinet ki Appointment Committee na Sri Sadananda Basantpu inkumja lising ani kuntaru ki December kuntra matoi pawba agency asigi Director General oibada ayaba pikre Aroibada maroiba paw Manipur ki parliamentary seat anigi mirepse pisinba gi ngasi aroiba numit pawbada inner da mirep taret amasung outer da mirep marina mirep se pisilakre hayeng scrutiny pangthokkani ahanba tangkaki oina April 18 da inner Manipur parliamentary seat ki manung chanba Vidhan Sabha Kendra punamak amasung outer gi Vidhan Sabha Kendra 15 da vote thadanagani Security Force ki apunba kangbu amana ngasi ayuk Thawbal jila gi Gwarok singda thiyumbagi thabak chadabada nongmai amadi bom kaya phagatkre Lok Sabha mikhal gi ahanba tangkakta Manipur yauna raija 13 amasung Indian Territory marigi Lok Sabha seat chama anida vote thadanagani amasung handaki Lok Sabha mikhal da Election Commission na IT app amasung system kuntareki technology sizinagadori Paulo Jare